आकाशवाणी इम्फाल Ngangbam Nganthoi na pau pajari ahanbada maruoiba pau Manipur da ngasi COVID ki anoba case satret marifunipan thengnare miyoi taret laikhidre Mukhyamantri Nongthombam Birenna Indian SARS-CoV-2 Genomics Consortium Sequencing Facility amang asi hangdokre Raija sida yumthong khudingda satuna COVID-19 test tawba ngasi dagi haure Mukhyamantri Nongthombam Birenna hairi lamdam asigi sareng puthokliba ngami singda sada yankhai grant oigadaba loan gi scheme ama athuba matamda hawdoklagani amasung laibak sigi hawjik phawbada miyoi koti 38 lakh kunmathoi hena covid vaccine kapkhre सरकार की फैसिलिटी सिंगदा सही तरह निपान की मथा की मियोई सिंगदा कोविड-19 की वैक्सीन लेम न कापगी कैंपेन लेवैक्सीन बथोंगदा सथरिबना नहा ओइरिबा सिंगना वैक्सीन असि कापथोंगनबा अमदी अतै मियोई सिंग वैक्सीन कापदा सुमतेंग पांगबिनबा हाइजरी कोविड की अकीब लैरिबना मियामना सेक्सिनबा वाटपगी थवंग सिंग तोकपिदुना यारिबा मखै युमदगी सथोक्तना लेबियु तंगाई फदना सथोक्लबदी फेस मास्क उपियु फुट तरुक की सोशल डिस्टेंसिंग थंबियु माइमिट अमदी खुसा तोइना हमदोक्तुना तरुतनाना थंबियु कोविड का मरी लेनबा ई पाउसिंग अमदी मतेंगी दमक नेशनल हेल्पलाइन नंबर सिंगना 011-239-78046 अमसुंग 1075 ने अदुगा राज्यगी हेल्पलाइन नंबर ना 0385-2411-668 अमसुंग 1800-345-3818 ने कोविड-19 दगी ngakthoknaba tangai phadaba sana kanglon singa ngna satpinaba आकाशवाणी इम्फाल की ड्रामा की ए ग्रेट आर्टिस्ट Yumlembam Kundoreina appeal tawraduna hai Miyambu Yumlembam Kundoreina khurumjari nungsijaraba ireisasing tamthiraba COVID-19 laisattagi kanjanabagi dama aikhoi amuk hanna cheksinbagi phirep longminarasi COVID ki vaccine soidana kapthokpiyu face mask soidana upiyu mi amaga gi marakta phut taruk lapna leibiyu hand sanitizer sizinnabiyu hand wash natraga sapon sizinaduna खुसा सेंगना हांबियु लाइसत असिदगी ngakthoknaba lengakna pibat matam matamgi tangai phadaba chatna kanglonsing aikhoi khudingmakna ngakna chatminasi cheksinba haibasina laichat asi changhandanabagi khwaidagi pharaba pambaini mayambu amuk hanna khurumjari हौजिक मपुंग ओइबा पाव मणिपुर दंगसी कोविड की अनोबा केस 7 थेंगनरे मियोई तरेट लेखिद्रे राज्य की हक्सेल विभाग की पाउना हाई ngasi punna miyoi 5580 COVID-19 test tawbagi manungda miyoi 7 adu positive oiba thengnakhibani positive oibagi sangsa da 16.2 ni hojik phawbada punna positive oikiba masing 63 kun sure positive oikiba sing adudi Imphal West dagi 95 Imphal East dagi 130 Churachandpur dagi 73 Bisnupur dagi 95 Kaksing dagi 53 Thawbal dagi 55 Kamjong dagi 12 सेनापति अमसुंग उखरुल दगी 13 सांदेल दगी 10 तमेंगलोंग दगी 3 नोने दगी 5 जेरीबाम दगी 2 टेंगनोपल फेरजोल अमसुंग कांगपोकपी दगी अमममनी ngasi lekhidabasing aduna Imphal West dagi 3 Bisnupur dagi 2 Imphal East amasung Kaksing dagi amamamni masiga loinana laisat asida lekhidaba migi masing punna 1959 sure Mukhyamantri Nongthombam Biren ngasi Indian SARS-CoV-2 Genomics Consortium Sequencing Facility among asi Institute of Bioresources and Sustainable Development Tagyal Pata hangdokre Facility adu Mukhyamantri na video conferencing ki khuthangda hangdokhibani Mukhyamantri na hai facility asi hangdoklabani na COVID ki sample sing masigi variant sing khangdoknaba test amadi genome sequencing ki khudongchaba pumnamak hojik Imphal West ki Tagyal Pata leiba sequencing facility campus ta leiragani aduna masigi damak atopa state singda sample sing thadrabasu yare atopa awang nongpok lamdam gi raijo singi sample sing su mafam asida tawba yaragani Mukhyamantri na hai genome variant sing khangdokpana masigi hidak puthokpada baigyanik singda thoidokna kana halagani ngasi hangdokliba laboratory asi bharat ki COVID-19 ki sample test tawnaba laboratory 19 gi manungda ama oire hairi raija sida yumthong khudingda satuna COVID-19 test tawragani haina sarkarna lauthokhiba matungina
tongan tongan ba jila singda testing gi drive asi sathabang asidagi haunakre None jila dang asidagi district surveillance officer Dr. Thaimai Gairanlung na lusingba mobile medical team amana khumji part 4 da satuna yum taragi mioi kun test tawki yum amamamda mapanda thabak inkhang toina sathokpa mioi amaga yumdagi sathoktana leiba mioi amaga khangalaga test adu tawki Sandel jila gi oina sunga sidagi tonga tongan ba khulsingda yumthong khudingda COVID-19 test tawbagi thabak haukhre jila sigi deputy commissioner Ngangbam Rajkumar na thokpa cherol amagi matung ina ngasi Sandel gi Christian village Pansai village Natham village Kaithelman village amasung Khopijang village singda test tawbagi thabak sathaki Thawbal amasung Kaksing jila singdasu yumda COVID-19 test tawbagi thabak ngasidagi haukhre State asida COVID-19 pak sana sandor leba asidagi ngathoknaba Manipur lengang anoba khongthang ama oina ngasidagi state asigi tongan ba district khudingmakta hokdokhiba house to house COVID-19 testing campaign Thawbal amasung Kaksing district tasu ngasidagi haukhre district administration Thawbal district police Thawbal district health society Thawbal punna sinduna district asigi wangjing tenta kendragi manung chana leiba wangjing wangkai amasung wangjing haitu pokpida pangthokhiba house to house rapid antigen testing aduda punna miwai chawmung kulumdoi test tawbuda positive oiramba miwai nipuni thoi theknakhi amaromda district administration Kaksing district police Kaksing amasung district health society Kaksing na sinduna district asigi Kaksing kendagi Kaksing chimnang lekai amasung yanglam kendagi hiranmaida sathakiba house to house rapid antigen testing campaign aduda punna miwai chama mafudrawdoi test tawbuda punna miwai 13 positive oiba theknakhi kasbani Imphal gi pawgidamak Thawbaldagi chibam pinoi Panba yabadi Raijagi Mukhyamantri N Biren na COVID laisat asi laksinabagi khongthang ama oina yumthong chatuna COVID test tawragani haina ngarang lauthokhrabani thawrang asigi matung ina karigumba imung amagi miyoi ama positive oiba thengnarabadi atai lemhoriba miyoi khudingmak test tawgani hairi pawgi marak thatna tenba break ama Hojik COVID-19 dagi ngakthoknaba hakchangda sokhandaba mapangal leiba amadi mamal laudaba vaccine leire vaccine kapthokpana hakchanggi immunity hengat handuna COVID-19 dagi ngakthoknaba pangal pibata natana laichet asibu sandokpa levhanbada mateng panggadawribani chahi tara nepal helaba miyoi singna isagi anakpada leiba vaccine kapam singda vaccine kapthokpiyu vaccine gi dose ani suna kapthoklabatada adom mapung phana vaccine kapthoklaba habadu oigadawribani maramasina ngasimak vaccine kapthokpiyu paujinjariba National Health Mission Manipur Tabiriba pawase akasbani Imphal dagini Mukhyamantri Nongthomam Biren hairi lamdam asigi sareng puthokliba ngami singda sada yankhai grant oigadaba loan gi scheme ama athoba matamda haudoklagani scheme asigi matangda fisheries vibhagna athoba matamda thabak paikhanabsu Mukhyamantri na mari lenaba singda khanghankhre wafam asing asi lamphel pata leiba fisheries directorate ki office complex ta pangthokpa kunmathoi suba jati gi ngami singi numit lisingani kunmathoi da saruk yaraduna Mukhyamantri na phongdokhibani Mukhyamantri na hai mahusadagi Manipur ase ngabu yamna pamna saba raija amani miyamgi ngagi awatpasing mensinaba ngami singna khotnaba tangai phade mahangna hai hojik paliba sarkar asina hek sasan pairakpadagi hauna Manipur da nga marang kaina puthokpa yauna tongan ba sarkar na piba yaba mateng piba hiram kya mukhandoktuna thamlakhi Manipur da ngagi pothok marang kaina puthoknabagi damak scheme kaya haudoktuna ngami singda sarkar na mateng pikhre haina su Mukhyamantri na makhata khi hojik phawbada Manipur State Cooperative Bank Limited na ngami singda lupa koti kunithoi rom loan pithakre sarkar na ngami singda irai laiba maongda matam sanghandana loan pinaba thawrang kaya paikhatle masina ngami singna su loan matam chana singlaknabagi pukning thogatle raija sida ngagi pothok hana sahida metric ton 38 puthokhlamba adu hojik metric ton 39 de hengatle masi sarkar amasung ngami anina thawai yauna honamina bidagini haina Mukhyamantri na makhata na phongdokhi Tokyo da July kulhumdoi dagi August 9 phawba sathagadaba Olympic Games ta saruk yagadaba Manipur dagi sanaroi manga amasung Mizoram dagi amana Games asida mai paknabagi pandamda pangthokpa blessing rally ama Raijagi Youth Affairs amasung Sports Mantri Letpau Hawkim na ngasi lamthakre rally adu Sports Authority of India NERC Imphal na sinbani rally adu lamtharaduna Sri Letpau Hawkip na hai Olympic Games asida Manipur amasung Mizoram gi sanaroi sing asina Bharat ki mahut sinduna saruk yananaba khalakliba si sanaroi sing asigi hona zaman aduna oirakhibani masiga loinana Manipur asi Bharat ki sports ki power house ni haina khangnariba raija amani Mantri na Manipur amasung Mizoram dagi sanaroi sing asina leiba ki mingset purakpa oirasanu haina yaifa mangol piraduna games asida saruk yagadawriba Manipur gi sanaroi singda raija sarkarna sel gi mana piragani haina lauthokhibasu leikrabani haiki
अमरोमदा टोक्यो ओलंपिक गेम्स असिदा सरुक यागदौरिबा राज्य असिगी सानारोय मंगाना माई पाक्तुना राज्य असिगी मिंगचट पुरकपा ओइरसनु हाइना CPI मणिपुर स्टेट काउंसिल की ngasi इम्फाल की इराबत भवन दा पांगथोखिबा मिफम अमना हाइरी BJP इम्फाल वेस्ट डिस्ट्रिक्ट की ओइबा डिस्ट्रिक्ट एग्जीक्यूटिव मीटिंग अमा कोंथौजम विधानसभा केंद्र की मनुंगदा लेबा फोइजिंग अवांग कम्युनिटी हॉल दा ngasi पांगथोखरे मीटिंग अदुदा मंत्री सिंह S राजेन सिंह O लुखोई सिंह मणिपुर विधानसभा की उपाध्यक्ष K रोबिंद्रो सिंह MLA सिंह S डिंगो अमदी डॉक्टर सापम रंजन सिंह सरुक याखी DM College of Teacher Education इम्फाल की एकाडेमिक सेशन 2019 मिंग चन्नबगीदमक फॉर्म थासिगी 12 की थारगनी अकुपा मरोल कॉलेज असिगी वेबसाइट www.dmcte.ac.in दगी खंगबा यागनी हाइरी लेबाग असिगी तोंगान स्कीम सिंगदा वर्कर ओइना मथौ तौरिबा मरु ओइना आशा अंगनवादी अमसुंग मिड डे मील वर्कर सिंगना थेंगनारिबा खुदोंचादबा अमसुंग मखोइगी फंगफम थोकपा सिंग पिथोक पिदबदगी मायोक्ता ngasi scheme worker singna Imphal gi irabot bhavan complex da wakan mi phama mafam khre hiramasi gi matang da lebak sigi tongan ba state amasung union territory sing da khongjang siliba sigi saruk ama oina manipur da su wakan mi phama si phangkhibani hairi association of rims alumni na ngasi covid-19 gi ICU da season ba polam kaya marum Imphal gi jenims ki director da khusin na khre covid-19 laichat ki yenglaga Awasai Theng Langnaba Lamdam Asigi Kaithel Fambi Ima Ibel Singda All Manipur Manpower Upliftment Center Singjamai Songtham Lekaina Sana Thangnaba Polam Sing Yauna Atai Tangai Fadaba Polam Sing Yentokhi Ngasi Yentokhi Basing Adu Ima Lemerel Sidabi Kaithel Phawoi Bi Kaithel Temporary Market Kongba Madi Kwa Kaithel Gi Potpham Fambi Singdani Royal Riders Manipur na North American Manipur Association ka khusamna duna ngasi Churachandpur District Hospital gi COVID-19 isolation ward ta oximeter PPE hand sanitizer globe amadi mask na singba polam sing khusin na khre Inspector General Assam Rifles ki midyang makhada Assam Rifles none battalion na sinduna miyam da COVID-19 gi maram da bhap ta hanbagi thorom amangasi none jila gi lamdangmai village da pangthokre COVID-19 laichat leiringai manungda miyam na luna na leiba masung haksel gi phibam phana thamnabagi matang da sumiyam da sugaina takhi Thauramadu da khunja sing da hand sanitizer amasung mask na sing basu yentokhi COVID-19 gi awaba mayok na ringai tanjada Narendra Modi gi lenga asina petrol diesel amasung sak thongnaba gas gi mamal leptana hengelakpa sina senthok watpa misam miyam gi punsida sauna saitheng pire haina All Manipur nupi marup ki serol amana hairi thawng asigi mayokta pumna makna amata oina punna thengnamina basangi haina serol aduna makha tari Akasbani Imphal gi paukta biri Kendra na hairi Leibag asigi Rajya amasung Union Territory singda hojik phawbada COVID vaccine dose koti 39 lakh yankhai pikre Leibag sinba thungna sathariba hida kapagi khongjang asida Kendra Sarkar na Rajya amasung Union Territory singda COVID vaccine lem na piri hida kapagi khongjang asigi anoba tangkak oina Sarkar na vaccine puthokliba company singdagi vaccine chada humbudara manga leisinduna supply tawgani hojik phawbada Leibag ki oina miyoi koti 38 lakh 13 hena COVID vaccine tika kapkhre hauki bapung kun mari asida miyoi lakh 13,000 hena COVID vaccine kapkhi haksel mantraloy na hairi leibag sida COVID-19 dagi naba pharakpagi sang sada marfudara taret dasmik ani sino yaure hauki bapung kun mari da COVID na naba miyoi 9,000 naba phakhi hojik phawbada COVID na naba miyoi koti ani lakh marfudara mapan hena naba phakre loisilakpada COVID-19 dagi ngakthoknaba face mask uppa phuttaruk lapna na leiba khusamadi maimi tarutana na thamba haiba asamba thong ahuma singang na satpinaba amuk hana ningsingjari aroibada maroiba pau amuk hana Manipur da ngasi COVID ki anoba case 795 thengnare miyoi taret leikhidre Mukhyamantri Nongthombam Birena Indian SARS-CoV-2 Genomics Consortium Sequencing Facility amangasi hangdokre Rajya sida yumthong khuding da satuna COVID-19 test tawbang asidagi haure Mukhyamantri Nongthombam Birena hairi lamdam asigi sareng puthokliba ngami singda sada yankhai grant oigadaba loan gi scheme ama thuba matamda haudoklagani amasung leibag asigi hauzik phawbada miyoi koti 38 lakh 13 hena COVID vaccine kapkhre pauloijare